थासिगी कुंदा इम्फाल ईस्ट डिस्ट्रिक्ट के ग्वालताबीदा महा रेजिमेंटना चथकिबा थोंग अदु यानिंगदबा फोंदोक्तुना ngarang numitang uripok apunba lup amate uripok apunba nupi lupna sinduna uripok lamboi khongnang khongdage bir Tikendrajit flyover bridge fawba mairagi khongchat ama chatkre mairagi khongchat aduga mari leinana uripok apunba nupi lupke maira paibi amana hai haukiba tang kunda paumi singna tongba MST bus ama maha regiment na detain tawduna thamlaga bus aduda thaba Manipur haiba wahi adu muthat hannaba hotnakiba thawong aduge aron bezenda karino thawong adu Manipur miyam na kaidonungda yaba ngamloi Manipur state manungda Manipur haiba wahi thaba yaroi haiba wafam ase aikhoi tarai tarai na lobo chumloi thawdog adu matau karamna kanagi thawin sinda chathakibano haiba chap chana thidoglaga mara leiba sing matik chaba chairak pigadabani nakalamaromda leibaga sida hojek PR thamjinduna mapi mapa leitaba magum thamliba si athuba matamda miyangi mihut singna semba lengak ama leihanduna lamdam asida tangdu leitaba hanjilakna ba thabak paikhatpiu haina mahakna makha takhi ngasi chaliba uribo apunbagi khonjalasi yamna pesoina chakadaba rally amani aduga rally asigi maruba pandamdi nan megi tangkunda thokiba siroi festival gi adu amada Manipur da lejariba Manipur gi manunga chakadaba khonjala amada Manipuri thaba yaroi hagiba potu adugi matang do pendabagi khonjani adu daida nimiti da thokiba thodoga da chenakiba thong adu da judicial inquiry ama chathabiduna mara leiraba kanagi makhada kanagi wahai do hagibano karamna thodok to thokibano habigi matangda mari reina basina yamna athuba matamda changchan biraga miyangi pendabasi oham biyo habigi khumsatni